ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯟꯊꯧꯔꯤꯛꯂꯝꯅ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯂꯣꯏꯈ꯭ꯔꯦ ꯌꯦꯅꯤꯡꯊꯥ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯀꯔꯤ ꯑꯣꯏꯔꯤꯕ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯔꯁꯤ ꯁꯨꯁꯤꯜꯒꯤ ꯃꯆꯦꯅ ꯔꯦꯁꯃꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯤ ꯋꯥꯟꯊꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯒ ꯍꯧꯖꯤꯛ ꯗ꯭ꯔꯤꯞ ꯌꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯀꯌꯥ ꯇꯝꯕꯗ ꯔꯦꯁꯃꯥ ꯊꯃꯣꯏ ꯁꯣꯛꯈꯤ ꯃꯍꯥꯛ ꯍꯤꯛꯅ ꯍꯤꯛꯅꯁꯨ ꯀꯞꯈꯤ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯃꯃꯥꯟꯅꯕꯤꯗꯁꯨ ꯃꯍꯥꯛꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯦ ꯆꯩꯕ ꯌꯥꯕ ꯆꯩꯔꯦ ꯅꯪꯅ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯦ ꯃꯤꯒꯤ ꯃꯆꯥ ꯃꯥꯡꯂꯒ ꯅꯪ ꯄꯦꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗ ꯃꯍꯥꯛꯅ ꯉꯥꯡꯕ ꯌꯥꯕ ꯀꯌꯥ ꯉꯥꯡꯈꯤ ꯃꯃꯥꯟꯅꯕꯤꯅꯁꯨ ꯐꯖꯅ ꯍꯥꯏꯔꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯣ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯈꯖꯤꯛꯇꯪ ꯑꯩꯁꯨ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯖꯕꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯅꯪꯒ ꯑꯩꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯃꯤꯟꯅꯔꯨꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤꯒ ꯃꯍꯥꯛꯀ ꯁꯨꯁꯤꯜꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯔꯦꯁꯃꯥ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯒ ꯂꯣꯏꯅꯅ ꯁꯨꯁꯤꯜ ꯈꯣꯏꯗ ꯂꯥꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯨꯁꯤꯜꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯆꯦꯕꯨꯗꯤ ꯂꯩꯔꯝꯃꯤ ꯃꯆꯦꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯛꯎ ꯆꯪꯂꯛꯎ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯝꯍꯜꯂꯦ ꯀꯅꯥ ꯀꯅꯥꯅꯣ ꯍꯪꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ ꯔꯦꯁꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯇꯥꯃꯣ ꯁꯨꯁꯤꯜꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯥꯕ ꯈꯔ ꯐꯔꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯆꯦꯅ ꯈꯨꯝꯂꯛꯏ ꯈꯔꯗꯤ ꯐꯔꯦ ꯃꯅꯨꯡꯗ ꯗ꯭ꯔꯤꯞ ꯌꯥꯟꯕꯗꯤ ꯂꯣꯏꯗ꯭ꯔꯤ ꯃꯍꯥꯛ ꯃꯤꯠ ꯁꯤꯡꯍꯧꯕꯅꯤ ꯃꯅꯨꯡꯗ ꯆꯪꯂꯛꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯍꯜꯂꯛꯂꯦ ꯔꯦꯁꯃꯥꯒ ꯃꯃꯥꯟꯅꯕꯤꯒ ꯆꯪꯂꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯁꯨꯁꯤꯜ ꯄꯨꯡꯉ ꯉꯛꯏ ꯊꯥꯖꯈꯤꯗꯦ ꯉꯔꯥꯡ ꯐꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗꯅ ꯔꯦꯁꯃꯥ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯨꯁꯤꯜ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤꯕ ꯁꯨꯁꯤꯜꯒꯤ ꯃꯆꯦꯅ ꯆꯥ ꯊꯛꯁꯤ ꯉꯥꯛꯇꯪ ꯐꯝꯂꯝꯃꯨ ꯍꯥꯏꯗꯨꯅ ꯆꯥ ꯂꯣꯟꯕ ꯆꯪꯈ꯭ꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯦꯁꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯁꯨꯁꯤꯜꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯁꯦꯡꯗꯣꯛꯂꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯃꯍꯥꯛꯅ ꯁꯤꯟꯕꯅꯤ ꯑꯩꯅ ꯃꯊꯣꯡ ꯆꯥꯗꯕ ꯐꯥꯒꯤ ꯇꯧꯕꯗꯒꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯇꯥꯃꯣ ꯁꯨꯁꯤꯜ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯔꯦꯁꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅ ꯁꯨꯁꯤꯜꯗ ꯐꯖꯅ ꯍꯥꯏꯖꯔꯦ ꯁꯨꯁꯤꯜꯁꯨ ꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯖꯔꯕꯅꯤꯅ ꯀꯝꯗꯧꯅ ꯃꯍꯥꯛ ꯁꯥꯎꯕ ꯉꯝꯂꯨꯅꯤ ꯃꯄꯥꯟ ꯊꯣꯡꯅ ꯁꯥꯎꯕꯒꯤ ꯃꯃꯤ ꯎꯠꯇ꯭ꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯁꯨꯁꯤꯜꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯕ ꯃꯈꯣꯏꯗ ꯇꯝꯈꯤꯗꯦ ꯃꯈꯣꯏꯗ ꯍꯥꯏꯈꯤꯗꯦ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 4-5 ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯎꯅꯍꯜꯂꯦ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗ ꯁꯨꯁꯤꯜꯅ ꯐꯖꯅ ꯍꯥꯏꯔꯦ ꯅꯪꯒ ꯅꯨꯡꯁꯤꯅꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯏ ꯑꯁꯨꯝꯅ ꯋꯥꯒꯗꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯩꯆꯥꯛ ꯐꯪꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯉꯜꯂꯤꯉꯩ ꯅꯪ ꯑꯩ ꯂꯥꯞꯊꯣꯛꯅꯔꯁꯤ ꯅꯪꯁꯨ ꯅꯪꯒꯤ ꯆꯥꯟꯅꯒꯗꯕ ꯅꯨꯄꯥ ꯑꯃ ꯌꯦꯡꯂꯣ ꯑꯩ ꯑꯁꯨꯝꯅ ꯋꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯒꯗꯕꯁꯨ ꯃꯥꯟꯗꯦ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯝ ꯀꯨꯏꯅ ꯈꯪꯅꯔꯤꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯑꯩꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗꯦ ꯅꯪꯅ ꯀꯅꯥ ꯅꯨꯄꯥꯕꯨ ꯊꯥꯖꯒꯗꯧꯔꯤ ꯃꯃꯥꯡꯗꯁꯨ ꯅꯪꯅ ꯑꯩꯕꯨ ꯋꯥꯍꯟꯈ꯭ꯔꯦ ꯅꯪꯅ ꯑꯩꯕꯨ ꯀꯞꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯅꯪꯅ ꯑꯩꯕꯨ ꯇꯠꯇꯅ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯋꯥꯕ ꯄꯥꯝꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯃꯩꯆꯥꯛ ꯄꯨꯕ ꯄꯥꯝꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯕ ꯌꯥꯒꯗꯕ ꯅꯪꯅ ꯅꯨꯡꯁꯤꯒꯗꯕ ꯅꯪꯅ ꯁꯥꯟꯅꯕ ꯌꯥꯒꯗꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯣ ꯉꯁꯤꯗꯒꯤ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯔꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯣ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯀꯦ ꯇꯧꯏ ꯃꯍꯥꯛꯅ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯦꯁꯃꯥꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ ꯔꯦꯁꯃꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯁꯨꯁꯤꯜꯗ ꯍꯥꯏꯖꯩ ꯇꯥꯃꯣ ꯁꯨꯁꯤꯜ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯇꯧꯖꯔꯔꯣꯏ ꯃꯤꯅ ꯊꯧꯖꯤꯟꯕꯁꯨ ꯌꯥꯔꯔꯣꯏ ꯅꯍꯥꯛ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯩ ꯁꯨꯁꯤꯜ ꯔꯦꯁꯃꯥꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯃꯍꯥꯛ ꯌꯥꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯀ ꯃꯍꯥꯛꯅ ꯈꯨꯠꯊꯤ ꯐꯪꯈꯤꯕ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯅ ꯁꯥꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯁꯥꯎꯔꯒ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯔꯦꯁꯃꯥꯅ ꯑꯁꯨꯝꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯁꯨꯁꯤꯜ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯅꯪꯅ ꯌꯥꯕꯤꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯑꯩ ꯁꯤꯒꯅꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯕ ꯅꯪꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯋꯥꯍꯜꯂꯔꯣꯏ ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯒ ꯂꯥꯛꯂꯒꯦ ꯉꯁꯤ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯔꯦꯁꯃꯥꯅ ꯁꯨꯁꯤꯜꯗ ꯍꯥꯏꯔꯛꯈꯤ
Resmana adumna mamitagi mapi taraga hairapka matam ado Susil yengduna leiba ngamde. Susilna fajana hairake. Nang aidi chen chombagi matam di watli. Matam kharadi ngai kisi. Matungdadi nang aibu amukhana wahan bigano. Nang aibu amukhana kabhan bigano haiduna Susilna su Resmada fajana haijare. Numitugi matungdagi makhoi anigi nuksiba amuki hena mari chelakki. Matam khara leiraga Susil su thabaki exam ama thagani haiduna mahak hojikti Imphalda tha tarukki oiba tuition base ama yauraga leikre. Mahak ngasidi renta leikiba matam aduda mahaka Resmaga wari sanaba toina phangdre. Phonda budi marak marak sanai adubu Susildi yumda kaya su thorakte. Phonda ngahak ngak wari sanabaduna makhoi anigi nuksibagi magun su heli. Susil su matam ayambada mahana thagadruba exam ado mai pakning mana maram oiraga Resmada mahak phone toina taude. Mahana phone toina taudrabasu makhoi anigi nuksibadi mayeng khak taba natte hena dum mari chetli. Susilna tha amagi manungda nong phado yumna thorok matamda makhoi ani adum unai. Resmana su magi damakta chana thaknaba kaya amasu piki. Resmana su hojikti Susilba kaya da khanjariba kaya da nushiriba. Aduga amaksu Susilna Resmabu kaya gi matik khanjaba kaya gi matik nusijaba. Matam gi khongchat angakpani kanaguma kharana haine latna leinaraba toina paw phanaba phangdrabadi nusibagi magul hantarai kauthora haina. Aduga kanaguma kharana mo hairi latna leiraga heli nusimagi magul wangba. Karambana chunggadori karambana langadori. Hojikti Resma matam kuire Susil ka wari kaya sanaba phangdaba. Susil su mahaki exam adugi damakta lairik kana paraga laikiba. Mahagna renta laikiba ngasidi tha mari ro phare. Nomagi numit amadadi Susil ki laikai gi mamanaba makti natte. Makhoi gi laikai digi chawkiba. Hojikna mahak army ona thabak tawbu nupani. Mahana suti thorak matamda Resmabu uba phangjakhi. Mahak Resmabu uba matamda mahaki thamoida nuksiba mahaki damak ngaujaba ma tatana phaurakki. Nuti numit khudingi nupaduna lalaga Resmagi thongalda mahakpu lumba mahakpu sangba horakle. Resmaga lakminaba mamanabi singdo nupaduna masak khangbadagi mamanabi singda Resmaba mukta haibiyu haiduna pau kaya ama chelle. Mamanabi singado makhoi di haiba ngamloi magi khangnabu nupa leibani haiduna yadre. Nupi sinba haibasidi mauna silagani heli hai. Aduna Resma khoi gi lekai aduda pandukan phambi nupi amada Resma bu masak khangbra mahako mukta mateng pangbiyu haiduna nupa aduna Resma bu mateng pangna bhairakki. Nupa da su thabak tawbani makhoi di hojikti yum palasu yarba matamni. Mi aphaba haibasidi pamdaba kanabu lei. Pandukan phambi nupi aduna su Resma gi yumgi mama khoida hairaga Resma bu khangna hannaba haiduna pau kaya ama cheli. Resma di nupaduna thabak tawbo oirabasu ma kaidonunde yade. Magi khangnabu nupa lei haiduna mamarasu haiki. Mamana mo hairaki bema nangi punsida nupa aphaba haibase pakpa hekta lakloi. Masigumba thabak tawbo nupa asini nakhoi gi punsidi yamna maru oiribase. Nahak hayeng nungaina leigadoribani. Nahak nupa asiga khangnau haiduna mamana phawba machanupida inchilli. Resma di mama khoina phana hairabasu mahak nupadu da hojik phawba yade. Mahangna hai thabak tawbu nupa ta nupara thabak tawdaba midi nupa natabra haiduna mama da phawba mahangna ngange. Aduga mangona taliba nupa se Susil ki lekai dagi nupa ne haiba mahak khangde. Matam khara leiragadi nupa aduna Resma bu toina lumba lakpa mahak bu toina sangma mataw kaya aduda makhoi gi mamanaba lekai gi misingna nupa da nongma asumna hairakki. Mataw nangna taliba nupi ado kanano kari maming kaubagi haiduna makhoi gi lekai gi manaba singna hangi. Matam aduda nupa aduna mamanaba duda asumna haiki. Mama lekai dagi nida maming budi Resma haibra kainama kaubane. Khangde phana kuida talakpa hojik phawba yadri haiduna mahana maktamme. Matam aduda mamanabaduna asumna hairakki. O khangle mataw nupiduna nangonda yada boirabadi nang babu makhata na talurano. Wahai adu harakku matamda karigino haiduna hanglai. Matam aduda
ꯃꯃꯥꯟꯅꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯇꯥꯟꯖꯔꯤꯕ ꯔꯦꯁꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯅ ꯀꯣꯏꯔꯤꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ, ꯑꯦ, ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯅꯨꯄꯥ ꯍꯥꯏꯕꯗꯤ? ꯃꯃꯥꯟꯅꯕꯗꯨꯅ ꯃꯛꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯁꯨꯁꯤꯜꯅꯤ, ꯃꯥ ꯍꯧꯖꯤꯛ ꯔꯦꯟꯇ ꯂꯩꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯅꯪ ꯃꯥꯕꯨ ꯇꯥꯜꯂꯨꯔꯅꯨ, ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯑꯃ ꯌꯦꯡꯂꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯖꯅ ꯍꯥꯏꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯦ, ꯅꯨꯡꯁꯤꯕꯕꯨ ꯍꯦꯛꯇ ꯍꯣꯡꯗꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ? ꯃꯥꯁꯨ ꯈꯪꯅꯁꯨꯅꯨ, ꯑꯗꯨꯒ ꯑꯩꯁꯨ ꯃꯉꯣꯟꯗ ꯌꯥꯅꯕ ꯍꯪꯒꯅꯤ꯫ ꯃꯥꯅ ꯌꯥꯕ ꯑꯃ, ꯃꯥꯅ ꯅꯨꯡꯁꯤꯕ ꯑꯃ ꯈꯪꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯃꯥꯅ ꯈꯪꯅꯒ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃꯠꯇ ꯌꯦꯡꯂꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯣ ꯁꯥꯎꯅꯤꯡꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯇꯥꯎ, ꯂꯩꯀꯥꯏ ꯃꯁꯦꯟꯅꯤ, ꯇꯧꯒꯅꯨ ꯐꯠꯇꯦ꯫ ꯅꯪꯗꯤ ꯊꯕꯛꯁꯨ ꯇꯧꯔꯦ, ꯅꯁꯛ ꯊꯤꯕ ꯃꯤꯁꯨ ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯔꯦꯁꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯣ ꯀꯩꯅꯣ? ꯂꯩꯀꯥꯏ ꯃꯁꯦꯟꯗ ꯅꯨꯄꯥ ꯑꯅꯤꯅ ꯅꯨꯄꯤ ꯑꯃ ꯃꯨꯟꯅꯕꯗꯣ ꯃꯤꯅꯁꯨ ꯐꯅ ꯍꯥꯏꯅꯔꯣꯏ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯌꯥꯔꯣꯏ ꯏꯇꯥꯎ, ꯃꯥꯁꯨ ꯀꯣꯏꯁꯅꯨ, ꯑꯗꯨꯒ ꯑꯩꯁꯨ ꯀꯣꯏꯒꯅꯤ, ꯊꯨꯡꯅꯕ ꯑꯃ ꯊꯨꯡꯅꯖꯅꯤ꯫ ꯃꯁꯤꯗꯕꯨ ꯃꯔꯨꯞꯅꯦ ꯃꯄꯥꯡꯅꯦ ꯃꯥꯅ ꯈꯪꯅꯩ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯑꯩꯅ ꯇꯨꯃꯤꯟ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯍꯌꯦꯡꯗꯤ ꯃꯥꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯂꯩꯍꯧꯔꯣ ꯏꯇꯥꯎ, ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯅꯨꯄꯥꯗꯣ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ꯫ ꯃꯥꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯣ ꯅꯤꯄꯥꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯊꯣꯛꯂꯒꯕ? ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯪꯒꯤ ꯇꯥꯡꯀꯛ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯧ ꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫